Kasigida irang ngasi do wa matangang kidro supiem ngasi project ure yung tamgadori jan jiban mission gi water supply scheme ngasi PM no sanga gadori wati tung ngang dragasu manipur yoron dragasu haiter da swai matang si kari thambini kari habini da akogi prime minister Narendra Modi si manipur gi miyamna yamna khawrangna ngaiba misak amani hoida ngaiba si akoi mayamna khambire tha tararom si akoi ngairaga laki mana irang si lushan mangamni haibagi thajaba thabi tom tokpa thabak tu mana tawragadi na khoi lobani aduna ne khoina honorable prime minister na mana wa amtang hairagadi khoi sin wai gan ta koina maitai maruina maitai singsina adum khataga lai kuire khoina ma wa amtang ngangoina adum ma wa ngangti social media ra sungangde parliament su manipuri wa ni bu hairagadi bako haka sabra khangde tela ko bichu bra khangde ngangu yati adam matam da ngangu yati smai toruga adam lai adagidi then manipur si mayang khabiram gani mi saniga kunga humdoi mari si rabane bako hakrabane bako yum lising taramuk mai thana gharni adagidi then mi lising humpu humda si hojik si mai makai lekte na ngauchat araga leiri ne bako adu mausagi summit loan adagidi then kunai loan adagidi loin maksing si hojik club mangaga leire ko anna awaba mayam ma loin na mayong na risida mayam na de khalam gani maitai ga kuki ga hana bani maitai ga kuki ga mai wajaram gani haiba yati ko manipur da leiri ba pangal so wa gani naga so loi wa ne ko loi wa min na daga leire ko wa min na daga leibisida akoina masi wa amta ngang wa se tai na temi nang hana ba to na haiba du na te ba koina pamidi mana wa haiba di nang na mieng sangu haiba ne mi nang na mieng sangu nang na mieng sang de badagi ngasi ai koi awawa nang ini ai koi si india na trabra hai se ai koi wang ngoi na mongonda laki ba pot amane ba ko adu ma wa ngang kiti mana ngam da ngang de ko hojekti mikhal gi matam yaur e ba ko na politics ta wo mi sing sina mikhal gi matam da chon ba si di kari hangurani ton khazani na ton ba sina masi ai manipur da lakadra na taga laoidra haisi ai haibagamti ko bot kombasi ai lakani habsi ai kya thajati manamdi migi waringi awaban nangingai adagi den misi minagi mikap minaw khulgi maraktuda nangbu wa amata de hayo na hairaga karimata haigidaba mana mikhalu da bot komba lagadi miyamgi matingse miyamgi tengbang miyamgi minungsi mangonda leiroena adum khalamgane na khali masuko aduna madu laptakna masi manipur si ma lakpa yagadra yaroida na samu haba sobo sasina thongu mom lalam dai sida masi thongsi lanba yabra yadabra si manatona han namaga yenge ba thongsi satpa yagadra na adamai tawdana mana project khara jatra hunba urep yung tamba khara amna sangabani mari ni sanga doisi ko sanga doisi masi ma sangba yagadra yaroida kaidogi habagi masi samuna namba dongna namba yeng ko male ba ko ado yengsi ado ngasidi mana kari wapung khara phongdogadi manipuri oigani manipuri oi matamsida manipuri irangi matangda wapam kharabu phongdogmagadi phai phongdogmdragadi magi thamoise nunga samana gre na khoi lobada laloi dai na sai thamjak